Impact Health Link ta ay Momoka Salam na mayam butaram oksari ngasi Health Link ta khana jagadori pa topic asi routine immunization gi matang tani hiramasi gi matang da akupa warol khara thambina ba akhoi gi studio da lengsin duna laibiri ba expert asina Dr.J.Touthang MBBS MPH District Immunization Officer DIO Kangpokpi ni Dr. Hanba makta da taram oksari Doctor ngasi ahamda question je khoi gi topic si makta da immunization haibe se kari no haibe do takpio Immunization haibe si samna haibe da laina kaya dagi tamthire laina kaya dagi angang sing especially from 0 to 2 years simang tangak thong na bagi da kappa vaccine adu kuina samna haibe da immunization haina hai khangna bani duga hojiki immunization program se sida government na health sector sida haibedi yamna priority lowri base asisina kari maram ino adu haibe maram sidi yam liye haibedi si the right time angang sing especially from 0 to 2 years manung si tam thira ba laina kaya di ngaktho matam du uiba aduga angang sing si chahi sida laina di yam vulnerable uiba heba tare thuna lugan ba adu khaktang natana amada yamdik sandok pa yaba adu si matam sida government na importance to piduna angang sing si ngakthong ba tu drebdi it will be a burden in the society aduna si matam chana ngakthong ngai program si government na su si maramna importance amna piba heba tare immunization program sina karam ba laina sing se sishibu ngak thokpa ngambage aduga kari vaccine sizina bage haibu su haibe laina si huji di government ki program matung na chathabadi laina taragum le si manung sida haibda hepatitis B BCG aduga OPV aduga kuigi DPT haina khangnaba aduga JE measles si mayam si stiging thongnaba program ni aduna khuigi BCG sina kari kana bra herabadi khui angang sing si TB da nadan bagi ngak thongna bagi vaccine amani adu OPV haiba sina khuigi polio haiba laina makhot makhung pikpa chakhat pa ya deba pangan suli te ba sugumba si paralysis leba sugumba si ngak thona bagi polio si kappa aduga ekhoi gi DPT hebesina koi gi D hebesina diphtheria laina homni sina DPT hebe diphtheria sina khoi khanau gi laina yamna tamthira ba laina amani masi matam chana vaccine to drabdi vaccination to drabdi masi angang ge dawak yamna danger uiba laina bane pisna pertussis haye pertussis hai basi su khuigi irritating cough hai badare ko yam zum lok khuning bai badare Chinese ki makhoina hai bada 100-day cough su haye ko si su yamna laina phatteba siba yaba laina abane tetanus di khui mayam khangbaduni ko tetanus bi sokba kanda natraga nupi na ngau matamda natraga krai injury to matamda mur lebadi tetanus sanglabadi mi punsi si danger leiba batare demi aduga khoi gi JE hebesidi khoi gi Japanese encephalitis masi kangna chikpade gi thokpa laina mani masi khoi JE vaccine si kaptrabadi kanaguma Kangduna chikpa tarabadi si naba taba aduridi khoi si vaccine to dirabdi mage do life edu yamna danger uiba aduga measles hebesi khoi mitiron da laikup haibadu angang chahi si up to 5 years gumba nagan ba habtare ko si laikup si matam chana si measles kap thuk trebdi si su yamna sandok pa yaba aduga hakchang gi damak yamna atam thira balai na bani si sugum balai na si kharali aduna government na sui si matam chanang ngak thongna ba ta ngang sing nadana ba adu amadagi ama chai sanna sandok nan da bagi da ko ka ba vaccine sing ni si
aduga sigi immunization program sida oina support tobo oina atopa atei program sing di lebra si government gi target di na khu 100% achievement to gi do bani hai dubu target khu de people 95 si ikhui routine immunization khak tang sida achieve to basi khara wai aduna hoji ikhuina intensify pulse polio immunization hai na chahi khuding sisu over and above the routine immunization ne so mani aduga hana mission indradanu sai ko masida su routine immunization da chikta ka bai se ko sku si make up tu na mai ko mission indradanu sai na amale ye adugi mathak da sumuka intensify mission indradanu sai na mukali IMI ai na ko asi district kharada immunization routine immunization achievement si kharani members sing district sing da amuka tungana intensify mission indradanu sai na amuka to we si makhei sina routine immunization sing da kana guma cover to the layer di si cover to nangai chik thak nangai phajanda immunization chat nangai si extra routine immunization program na si lukat pani do hojik sarna sabi kre ko sigi routine immunization se angang sahi 0 to 2 years sai ko 0 to 2 years nataba kitang hengat pa angang bauti to mainly 0 to 2 years sai bani ko cover di achumadi chahi manga phawni ba ko adubu routine ya yamba si 0 to 2 years ne ba titana sidi herdi chahi manga dasu kape tara dasu kape tra manga dasu kape ba ko si dunna mainly khuna cover to basi hanba da 0 to 2 years bi dai bani target di 0 to 5 years ne ko aduga hojiki routine immunization sigi manung channa khoi vaccine kap pa se sisina angang sing sida side effect lak padi leibra nite banate adubu it is very rare pak leba dinate adubu sigi karigumba thokpa tarabadi tackle tongna bagi haina ko na masi AEFI he adverse events following immunization hai ko masi karigumba thokpa tarabadi madu yingsin na bhaiba tare tackle tongna bagi dabak district khuding da AEFI committee le adu singna khoi district da phajana check to eraga karigumba thokle basu thokpa le basu laibak sina thokpa le basu matam chana yingsin na bagi dabak ko hidak farsi gi dum thabi health center khuding sida aduga doctor sigi routine immunization che si chathaba sida asa madiko health worker sing sigi magi thodang sina kai kai oi bege to saibi si yamna chawba thoyang amani oi asa sing gi dama kari no haira health worker sing si doctor nurse ne doctors ne aduga ada paramedical staff si yum thong khuding da challaga midi thidok bangam debani na matam su leite bani na duna asigi assist to na ba pangna na asa si lebani asa sing sina khun gi manung du da lekai gi manung du da ang miron wa nupi kya libra angang asigi tha 0 to chahi mangai manung sta kaya libra list pikhat kani aduna makhoidu haibi herga makhoidu natraga pubiraga health institution singda hospital natraga koi sub center singda puraga hidak se kapani ba adun makhoi si litre badi pro khoi immunization program si success wi bi khara wat kani aduga nursing si hujik si nursing su government na paikhatri basi karino hairaga health center khaktang natana hui tha khuding nimit ama libraga outreach hai ko outreach hairaga duda asa singduna mafomdu identify turaga nursing si challega mafomdu du su ida amuka hujik vaccination si towe aduna sumaina angang sing si each and every corner ko chik thana bas litana bagi damakta outreach su leire adu mathangda harits area haina mukale sing da su tungan nai khuna mi sinik pa yabra asawibra nurse ibra khoi chatlega mafom du su muka kappa sumhaina program si chathai program si sir chahi am de kya ra ko pacha chahi abdi tha khuding ni chahi nate ho health center se PHC CC nate ka referral hospital sing de hapta khuding to bu su liye once or twice in a month
ko natrega niti to busuli ko that depends on the administration of the hospital ko adubu to thamada amra kapai basidi every sub center da ko to deba dia de basina mandatory ni to deba ya deba adu ya adu hinna kapaya dum kap ki duba adu program gi matungin na health center gi adu gi program gi medical officer in charge ki program sim mutunga to we adu fix di kai ba ya deba habadi angang si 1 month se pada kap ki dubu du nimi du hung ba ya deba sab san dum kap ki du holiday tare ba so at least next day kap ki duba adu doctor si gi immunization si tong na ba gi damakta specific natraga magi designated center health center laibra huji hairi ba duni designated center hai basibu huji gi khoi gi sub center ne primary health center ne community health center ne natega state referral hospital district hospital gumba natega state gi referral hospital bi janims gumba prims gumba simma makhais na tu bani ba program se adu si gi immunization si tawbal si da angang sing si gi ko mama mapa natra imung manungi mana lawgadaba role sina kari sisu amna maruiba pot amani immunization success uina ngai kari mama pa na si asana trega nurse kan doctor na sing si makuna cooperation pidre badi health worker sing damak so ba tan mama pa sing sina phajana o card pi bani mayam si first di kapam lakko matam da miron badagi card pi rega pokpadagi so si nimit sida ngang immunization tae sinu taina phajana ibi bani adu makhuina mama pa sing na du card du phajana tam ta bani kadu mahan ba tarabdi matam su khangaroi kadui kap ki do su khangaroi aduna angang du miss tu ba ba next dose do adu mama passing ko person se amna darkar we aduga eo si adak tang si mari se ichan nupa nupi gi vaccination nimit tare ba khoina khangi do ba adu kariguma ma khoina kawo tar su asaduna haibi gi do ba adum haina amama ga ko person pin rega si to gi do ba adu laibak thiba mana hujikan chumdeba wama khoi lan program chat matam da thing lai vaccination si to rebdi angang gi punsi si tile hebagum natrega angang si birth control gi ni haigum na ko tunga sandok na chumdeba khoi thing nei ba masigum si very very unfortunate si oiroi gi do ba thabak pot ni absi ko aduna sugum si mama passing na phajana khangberaga khangdeba leiraba su doctor dara nurse dara kari kapano kari laina dengan top no hangba yai ba is free ko ado madu hangna concern department do hangdana mana tunga na mi nai ba hikta thaje bu me si mama passing na tu de mana pai si na mayam da thamning ni si ma ado doctor hoji phawada manipur ki oina mafam je manung hanjin ba mafam leidana ko si yoksan ba je loimak ngamla ba natraga khara some pockets khaleri habidi especially chingda ko adubu ngasai na habidunu leidi leiba adursu we are trying to cover kari no eraga aduda khoina mayam si health workers chat bangam dre basu khoina mi ni raga ko hard to reach era do ta pulla health worker du ka chat laga ko mathan da chat bangam dre basu ko adum chat laga cover to ngai doji si kan hudnari ado it is I hope we will do it also Dr. Ray Maka Kangjini Wafam Gale, Matang size the brain Katang Lozagi. Matang size the brain Lozagi break the Giam Natuna Hanjareke, impact howling, meeting Tadun Lebio. Break him atung the Mayambo Mokana Taram Oxeri. Nasi howling the Kanajariba topic as the routine immunization Gimatang Dane. Dr. Matangi question in a hanging is Huziki immunization program set, Nintina my partner Pangtokna Bohona, stakeholders in Pradan, district administration, the Ching the Hiraga ADC, the CSO Singsiki, Mohi Touthang, Karino have to have you. We rules Ram Townley, Karino Hiraga, if we help stop singing. If we not tuning the basu, sometimes parents sing na mama passing na. Yaning deba explain hanjin na tore ba suma khuin su ya deba asuguma matang liba matam dai khuina district DC na chairman su ibni na khuina immunization matang na ko program da
ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯅꯠꯇ꯭ꯔꯒ ADCꯗ ꯅꯠꯇ꯭ꯔꯒ ꯇꯝꯅ ꯑꯣꯏꯔꯗꯤ ꯄ꯭ꯔꯙꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯒ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯀꯔꯤ ꯌꯥꯗꯕꯅꯣ ꯃꯔꯝ ꯀꯔꯤꯅꯣ ꯐꯖꯅ ꯍꯪꯔꯒ ꯃꯈꯣꯏꯅ ꯌꯥꯅꯅꯕꯒꯤꯗꯃꯛ different ways ko mꯈꯣꯏꯅ ꯀꯔꯤ ꯇꯧꯔꯕ ꯀꯟꯚꯤꯟꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯌꯦ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯁꯣꯏ ꯑꯄꯟ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯅꯕ ꯀꯔꯤꯅꯣ ꯂꯝꯕꯤ ꯁꯤꯟꯕꯤꯔꯛꯄꯅꯤꯅ ꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔ ꯑꯣꯏꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯦ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯥꯡꯗꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯏꯟ ꯗ ꯍꯤꯜ ꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯒꯤ ꯔꯨꯜꯁꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯝꯇꯥꯏꯝꯁ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯕ ꯑꯀꯣꯔꯗꯤꯡ ꯇꯨ ꯗ ꯄ꯭ꯂꯥꯟ ꯀꯣ ꯁꯤꯒꯨꯝꯕ ꯂꯩꯗꯨꯅꯤꯅ ꯄ꯭ꯔꯙꯥꯟ ꯅꯠꯇ꯭ꯔꯒ ꯇꯝꯗ ꯄ꯭ꯔꯙꯥꯟꯅꯦ ꯆꯤꯡꯗ ADCꯔ DCꯔ SDOꯔ SDCꯔ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯤ ꯑꯩꯈꯣꯏ all the time we need their help their support ko sa aduduga hojiki chingi mafam adagi manung hanjinba mafam singse sisisdasu adum fazana routine immunization je pangthokpadi ngambra 100% ngamadi heba yade hojikti adubu we are trying our level best in the hillside su ko ching da su kanna hojik su department su kanna jingsilli adu government su closely monitoring tawri fazana tawbra tawdebra se hui si masai haibuduni program budi hui suidana mongmudi 100% tawba ngamgani hodi hujik mangdi we are trying heba tare ko kunna ba heba tare adudaga hojiki akhoi immunization program se mai pakna ningthina pangthokpa ngamna ba hotnabada doctor na khanjabada haibadi kari karamba technology sisinaba mathau tabage to so haibya since 2016 dagi ko yam phaba program ama government na to support to enhance ko si immunization routine program si success wi nabagi damagda electronic vaccine intelligence network haina amale masina hoigi immunization routine immunization yamna mating pangi karino hairaga masi even program sina kre heba UNDP na tuba support tuba program amani sina hojik si temperature logger haina PHC khuding na health center khuding sida thameba sub center to up from the level of PHC thamraga masda makhoina internet da makoi dum control to beba madu nangi mafam du da hidak kaya dorkar oibra kayam kap thokre adu kaya indian to gi do no habsi adum haibire baduna ko aduga ma temperature logger duna karimu ka tubra haibdi temperature duna logger duna manungi hoida vaccine si mainly from 2 to 8 degree centigrade ne ba si masi manung da lebra litraba du su temperature logger duna haireba aduni khoina paw hekta laeba nangi vaccine du temperature chume chumde haina ko aduna si event sina hui routine immunization thing yamna pange aduga hidak adu vaccine du nangi PHC da nang da natra nang health center da watle lubal o ko natra adu expiry ure hundo ko na hui lubu matam da bajana tubina event du hekta haire ko guna hujik si lakpadagi idak lugi do masing aduga lugi do masing si matam chan haibire eba aduna wat gido bore mas mahuin hekta haire ba madunangi wat legani nang idak indian to balo haibugumba ko to ro haibugumba adu khoi kayam PHC degi sub center da pi basi ma adu su record lebani nang simuk season nare asmuk wale haibugumba si ko asi event program sin ai khoi bu yamna mating pange aduga hujik si hidak wastage su hanjam han thare aduga temperature maintenance yamna phare hanadagi hanagi do fateba nate ba ko adudagi improving a lot with this new event program ko aduna si hui routine immunization da event sina mating yamna pange sar aduga hujiki routine immunization se akhoi karamba kandagi government na hodora khibano adudi si government no hodora pasi hui di han 1985 de mamang su lere ko du da universal immunization program haina hodora pani to matam dum mami da sum sile hujik sidi huina
si routine immunization na samna haibada si rum chatkharbani duga sigi manungda program atai se sum hapchilak paneba hoi mathang da anuba research na fine makoina phangma matungin na ko laina anu nu basum ko example hanadi measles mathanda lakpani ba adu hak kumsi digi measles rubella haina tungana ani si at one shot ta ani kapaya ba measles rubella haina amala ba example dani si ko adu haina mathang na sum jam khalak pani ba aduga ase anoba sum disease ek thegna ba khotpa tawpa matam da dum hojiki vaccine kapthokpa ge dum program sigi manung sida dum chanselak ba government if they find it necessary and important ko akoina dum aturakni for example hojik si rotavirus si still ati di akoi pilot project na tu hore ba ko private su kapare adu boi khoi manipuri government wi na di hojik pau adu todri ba ko asumai na mathang da ko program sida makoina tamthil bai na sing ngak thong nam bagi da ba mathang ma no hapchil le ba ko arabeda doctor message pibira message pi bai bisibu hui routine immunization si free of cost ko yamna mamen pi bagi jo sunate ba ko adu angang sing si yamna tamthil ba laina kaya dagi ngak thok pa ya na bagi program amani aduna hui si angang sinangai khaktang khandana hui sina mapunsi suina henba yabar laina yaubani si polio ko atu atiti siam li aduna sidigi ngak thokpa yana wa mama mapa singne aduga sahari ba stakeholder singne aduga CSO ningne ko NGO singne aduga medical staff singne asa singne anganwadi wa mayam sina phajana pungning chang hairaga tumina hairaga ikhui routine immunization si phajana success uhelabdi ikhui tungkuina rakidu bangang singi punsi si in phagani aduga ikhui gi mayam gi damaksu yamna afaba achumba masum kanamba program ogini bisi ngasi hui mayam gi mamangda ai ngasi si thamninge doctor gi mamal yamla matam khara kai thokpira ngasi routine immunization gi matang da wafam kanaraba wafam ka thambi begi damakta doctor bahana thaka chai thank you ngasi damakta di matang sida impact health inclusion jare mathangi chayolda anoba topic ama mo puduna laksage ngasi gi damakta di kainena ba yathani jari pinabirasi